ꯑꯍꯥꯟꯕꯗ ꯊꯥꯖꯅꯤꯡ ꯑꯣꯏꯕ ꯇꯦꯟꯗꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯀꯧꯇ꯭ꯔꯨꯛꯇ ꯀꯨꯀꯤꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗ ꯈꯨꯟꯖꯥ ꯅꯨꯄꯤ ꯑꯃ ꯁꯤꯔꯦ ꯑꯉꯥꯡ ꯑꯃ ꯁꯣꯛꯂꯦ ꯍꯥꯏꯅ ꯊꯥꯖꯅꯤꯡꯉꯥꯏ ꯄꯥꯎ ꯑꯃ ꯂꯩꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯈꯔ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯈ꯭ꯔꯦ ꯈꯝꯅꯝ ꯔꯣꯕꯤꯟꯁꯟꯅ ꯖꯤꯔꯤꯕꯝꯒꯤ SP ꯏꯟꯆꯥꯔꯖ ꯑꯣꯏꯔꯒꯅꯤ ꯂꯩꯉꯥꯛꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯗ IPS MPS ꯑꯣꯐꯤꯁꯔ 19 ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ DP ꯅꯤꯡꯊꯧꯖꯝ ꯖꯤꯑꯣꯐ꯭ꯔꯤꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯗ ꯖꯣꯒꯦꯁ ꯆꯟꯗ꯭ꯔ ꯍꯧꯕꯤꯖꯝ IPSꯅ DIG ꯔꯦꯟꯖ 2ꯒꯤ ꯐꯝ ꯄꯥꯏꯔꯒꯅꯤ ꯖꯤꯔꯤꯕꯝꯒꯤ SP ꯑꯣꯏꯔꯝꯕ ꯃꯍꯥꯔꯥꯕꯝ ꯄ꯭ꯔꯗꯤꯞ IPSꯅ DIG INT इनचार्ज ओइरगनी तरुकसुबा MR की CO इनचार्ज ओइरंबा लेनिन लमाबमना स्पेशल AIG ऑप्स इनचार्ज ओइरगनी एडिशनल SP CID SB ओइरंबा खमनम रॉबिन्सन जरीबमना SP इनचार्ज ओइरगनी ट्रैफिक की SP इनचार्ज ओइरंबा वांगपम कासरना मणिपुर पुलिस की PRO इनचार्ज ओइरगनी हरी अमरोमदना साउथ ईस्ट एशिया की मिफमदा सरुक यानब इम्फाल थादोखरे साउथ ईस्ट एशिया की नुपी सिंगी हक अमदी पॉलिटिकल्स एम्पावरमेंट हेगत हननब वाफम यावना तुवान तुवान हिरमदा फिलीपींस की मनीला सेप्टेम्बर 2 दगी अहुम फावबा नुमिनि सुमना सथगदब साउथ ईस्ट एशिया की ओइबा मिफमदा सरुक यारुनब एशियन पीपल्स मूवमेंट्स डेफ एंड डेवलपमेंट्स APMDD की एग्जीक्यूटिव मेंबर खेत्री तमांग से इम्फाल थादोखरे APMDD ने सिंधुना पांगथोकदोरिबा मिफम असिदा वुमेन्स लीडर ट्रेड यूनियंस लीडर अनऑर्गेनाइज्ड सेक्टर सिंगी लीडर सिंग अमदी ट्रेडर क्या सरुक यागदोरि मिफम असिगी अहानबा नुमिता साउथ ईस्ट एशिया की नुपी सिंगबु पॉवर्टी कोखननबा मदी पॉलिटिकल्स एम्पावरमेंट हेगत हनदुना इकोनॉमी स्टेटस वंखत हनबगी हेना मथौ ताबा सिंगजु कुपना खनगनी मसिदा नतना नुपी सिंगना एशिया की लेबाक सिंग इकोनॉमी स्टेटस हेगत हनबा लौरिबा मरुएबा थौदांग सिंग लोइना नुपी सिंगी हक अमदी स्टेटस की मतांगनसु खननैनगदौरि मिफम असिगी नेनी सनबा नुमिता पीपल्स petitions for well tax for public services and agents climate action की मतांग खननैनगने हादि हंदक पांगथोकदोरिबा मिफम असिना नुपी सिंगी स्टेटस हेगत हनबगी असौबा सफु अमा सोइदना पीरगनी लोइना मालेमगी ओइना क्लाइमेट की अहोंग कया लाक्तुना मियोइबा खुनाइदा सफु पीरकलिबा सिगी मतांगनसु राष्ट्रपति हौदुना मियाम पुना खंगमिनबा कैंपेन हौदोकपदसु खेत्री तमान सरुक यागदौरि अतोपा पावना असंगबा लुसिंगबा पुथोक्तुना इशूसिंग थेंगनबा पांडम थमली WMO असंगबा लुसिंगबा सिंग पुथोक्तुना लमदम असिगी हौजिक लैरिबा अमदि तंगदु लैतागदब इशूसिंगदा मपुंग फानामदि लोना याबा मोंगदा थेंगनबा पांडम थमली हैना वर्ल्ड मीटै ऑर्गेनाइजेशन WMO की जनरल सेक्रेटरी लोंगजम सैमसन फोंदोरखली वाफम असी WMO न सिंदुना मरैबाग माफुरुप नुंसीबा मिरोल हाइबसिदा नमिननि सुबना सथगदब लीडरशिप ट्रेनिंग प्रोग्राम कम एकेडमिक डिस्कोर्स हौदोकपगी थोरमदा फोंदोखिबनि लंगोल हाउसिंग कॉम्प्लेक्स द लेबर लुप असिगी ऑफिस द पांगथोखिबा ट्रेनिंग प्रोग्राम हौदोकपगी थोरम अदुगा मरी लेदना WMO की जनरल सेक्रेटरी लोंगजम जेमसन हाई लीडरशिप ट्रेनिंग असी मरु ओइना मियामगी महुत सिंदुना थबक तौरिबा लुप सिंगी लुसिंगबा अमनि मेंबरसिंग द लमदम असिगी ओइबा पुवारी लेबा असिगी ओइना लैरिबा लोगी मताना निंगथिना खंगंदुना मियामगी थौगल हेना तौबा ngамहनबगी पानमदा पांगथोकपनि लुप असिना मालेमगी तोवान तोवानबा मफमसिंगदा लैरिबा मितैसिंगबु अमत ओइना पुनसिनबगी थौदांगसु लेपा लैतना होटनरि हाइकि ngасigi ट्रेनिंग प्रोग्राम अदुगी अहानबा नुमिता मणिपुर यूनिवर्सिटी की मणिपुरी डिपार्टमेंट की असिस्टेंट प्रोफेसर डॉक्टर नौरेम सनातोमना सिविलाइजेशन ऑफ मीतै सॉल्यूशन फॉर द चैलेंज फेस्ड बाय द मीतै कम्युनिटी इन प्रेजेंट हाइब हिरमसिदा वांगांखि मणिपुर यूनिवर्सिटी की इकोनॉमिक्स डिपार्टमेंट की एसोसिएट प्रोफेसर डॉक्टर सिंगलेन मैसनामना इकोनॉमिक स्टेटस ऑफ मणिपुर प्री ब्रिटिश colonials period post colonial period pre major agreement periods and present vision and planning for the future हाइबसिदा वांगांखि अतोपा पावमना फिशरी अमदि आर्टिसन सिंगी अवेयरनेस प्रोग्राम पांगथोखरे इम्फाल वेस्ट की डिस्ट्रिक्ट हेलूम एंड टेक्सटाइल न सिंधुना फाइनेंशियल लिटरेसी एंड गवर्नमेंट स्कीम फॉर वीवर्स आर्टिसंस हाइब हिरमना नोमिगी ओइबा सैनिटाइजेशन एंड अवेयरनेस प्रोग्राम अमंगसी इम्फाल वेस्ट की मनुंगसन लंगथाबाल लेप मखा लेकाइदा लैबा थोंग अमनबी कम्युनिटी हॉल पांगथोखरे थौराम अदुदा डायरेक्टरेट ऑफ हेलूम्स एंड टेक्सटाइल की डिप्यूटी डायरेक्टर TS बसंता
SBI Rural Self-Employment Training Institute Imphal West की Director Yungkhaibam Devan, Weaver Service Centers Porampart की Technical Superintendents Sorendra, Imphal West की District Handlooms and Textile की Project Manager L. Dasumti, Manipur Handlooms and Handicrafts Development Corporation की PEO Marketing Sanjita Sanu Yauna Fisabi amadi Artisan kya saruk yakhi. Thauram ga mari lenan Handlooms and Textile की Deputy Commissioner TS Basantana Phongdokibda lamdam asida puthokliba polam sing asi leiba asi khaknatana malem ge atai mafam sing dasu pamna sejnabaga loinana polam sing asi singthanari. Handloom amadi handicraft na state asigi setmilon fogat hanbal asawa mating oiribani. Panama asi khangna Manipur lengana lamdam asida leidiba fishery artisan singi oiba sakwa thaurangi thabak thoram kya paikhatpagi mathakta center na paikhaliba scheme singi kanaba kyasu phanganduna lakli. Lengang amadi department na pekhalibi scheme amadi project sing sigi matangda ningthina khangananaba loinana project scheme sing si karamna kanaba lawgani haibigi matangda khangananaba ngasigi awareness program asi pangthokpane akhi. Marakthana paujal pausegi editorial myamna thamjari irang asi loisinduna mausagi phibamda hanjelakpa khudimakna pamri. Haukiba sahi English singaniga kunga homdagi me uhumdagi khangawduna tholakliba Koki amasu Meetei gi lan si state asida khundariba mipum khudimangna loisinduna mausagi phibamda hanjilakpa khudimangna pamli adubu lakliba wahangdi tha taraga manga suraba irang si loisinba ngamgadoribra amadi matam kya kuina sangkhigani haibasini irang sida hauju phawbada punna miyoi saniga kunga manga laikhidabaga loinana miyoi nipan mafam khangduna lairi hairibasinga sidana tana nakalani maki yum kaya mai thaba madi thugai yai khai to bogo loinana miyoi lising khumpu hen tuan relief camp singda sangjapam lauduna lairi lainga no sirang asi loisina ba leptana hotnaraba hauji phawi oinadi loisinma ngamdana lairi matam samni state asi thokliba pamdaba thaudo asina maram oidana tuan relief camp singda lairiba inmate singi marakta masa mathanda suicide tawduna sijakhiba amadi tarakparigi laikhidabasu yauri loinana Relief camp the lady inmate singna irang si lusinana balangak matam gyoina demand kya tanduna khongjang junction wada thaudo wato kya thoki basu leire hauji thokli bi irang si center na ningthina yengsinduna athuba matamda mauksa gi phibamda lusinba pamli adubo hiramasugi matangna center na hena pungning sangmigi mami tabu udri center irang siga mari leindana mang takraba lanthum amadi yung kai saba yauna relief materials singa mari leindana yamnaba senpham kya thadaduna irang si lusinana bo honarabasu lusinba ngamdana lairi khwaidigi nauba khongthang ama oina state asigi minister na tha taraga manga mapung pharaklaba irang asi lakliba tha manga taruki manungda lusinba ngamlagani haibigi wafam phongdorakpa leikre Chief Minister की वाफम असी ताबदा लान असिगी सैथेंग फंगलबा मियाम अमदी रिलीफ कैम्प सिंगना संगजफम लौदुना लैरिबा इनमेट सिंगी थमोइदा हरावबा खरादि पोकली अदुबु तसेंग इरांग असि था मंगा तरुकी मनुंगदा लोइसिनबा ngamgadra natragana ngamloidra haibigi wahang amadi hauzik mang taaduna lairi handak sadakhiba state assembly session amadi parliament ki mifamda thoklibi irang asiga mari leindana members singna irang asi lusinna ba tuan ba wafam sing thamnakhibaga loinana center amasum state lengan athuba matamda irang asi lusinna ba honabi haibigi wafam tamkhre aduba irang asi lusinna ba center amasum state lengan karamba khongthang laukhatlibagi haibadadi miyamna khangmangamdri miyamna pamlimadi center amasum state lengan irang asi lusilagani haina thamkhiba wafam adu thabak to onthokpa aduni tha taraga manga sumna awaba taraba state asigi miyam amadi hakthengna irang asida sokwalaba mipum khudimakna haujik thengnariba awaba si khangbiduna haikhiba wapam madu thabak to onthoknaba honaba haibisi miyamgi apamani losingba singi mathawni hansu pawsta makhatana palli loisilakpo oina topa pawmana point manga yumfamoiba mass campaign ama aitukna ngasidagi sangsin bawkre Point manga yumpham oiba mass campaign ama All India Trade Union Congress aitukna ngasidagi sangsin bawkre aitukna demand toriba point manga si thabak to onthoktrabadi miyam goiba khongjang sangsilagane haina aitukna simduna tuan point manga yumpham oiba mass campaign adu ngasi thangmaiban yumnam laikai da leiba aituki secretary case samungaugi yumda hawdokre campaign asi Imphal East amasum Imphal West district Bisnupur Thawal Kaksing amadi Jiribam district ta paksana sathagadabani Campaign hawdokpo oina ngasi pangthokkiba khana nainabagi thoram amada aituki working president S Yama vice president S Manglem general secretary L Sutin Kumar amadi atai masuk naiba miyoi kyana maru oina wangang loi oina saruk yakhi
Khana nainabadu mari lainana El Sutin Kumar hai ai tukna demand tawriba point manga aduri Manipur da thokliba irang asigi matangda center na initiative lawraga political gweba solution ama purakpa Manipur ge national highway singda highway protection force lingba niyam lana sathariba extortion ki thabak sing laksinba Loktak project recommission tawba amadi anauba labor code laphokadabani haibising asini Tha taraga manga helaba irang asi losinanabagidamagta wari sananaba natana atopa lambi leiti haibisi miyam su khangi adabu wari sananaba honadriba sida ahenba miyeng sangduna athubuda wari sanaduna irang asi gi sap sabu warisanama pura o haibisi aikhogi apamane nisu pawusita makhatari Masido sinatana Manipur ge national highway singda Meetei Furuk ki miyoi amata satpa ngamdana leiriba atopa state ki pusilakpa polam kudimakta khulai paibisingna niyam gi wangmara tax khongatpa tax pidragana drive kya awafam da hankibagi thawong asi matungda thoktana ba permanent oiba highway protection force ama lingkhatpa haiba asisu yamna makmaru oi Haujik oiriba Manipur gi phiba masida dukan amadi officing da sale gi demand ka hena lakpa maramna dukan amadi officing hangba ngamdaba kaya yaudaba nati masipuna ma sik okhanaba gi panamda ai tukna lusingduna mass campaign asi pangthokani masidu sunatana handak pangthokiba assembly mifamda pass tokiba bill da labor singi daily wages hangat hankiba asi afaba khongthangni adubi scheme worker oina leiriba asa amadi angalwadi worker singi wafam amata puthokidaba adu Lebak Thimani Asama sum Angalwadi workers in the Loriba Taudangasi Kangdona state shared Makogi Kusuman Hagat Handabigi Matang the campaign sanction Higani Hanasu Sotin Koman Makata na Fondo Kiena Paush the Makatarkli Loshulakpo in a Tendako Pawman Electronic Waste Management Gamari Lane and Awareness Pantokre Nambol Kongan Pataliba A School of Women's College Internal Quality Assurance Sielamasum Karos Sanjab Private Limited anina sinduna ngasi college asigi multipurpose hall electronic waste management gamari lena nomi goiba awareness program ama pangtokre college asigi principal Dr. W Robindro college asigi teaching ama sunan teaching staff amadi mahairoi kaya na saru yaduna pangtokiba thawra madura experts in electronic waste singasi matawkram na dispose tawgune madi electronic waste na miyobi haksang na suon ba kaya gi matangda saru yaribisingda wakhan tahan ki hairi Ado hausko na di miyam pao sa tumatang sa lusinjar game sa miyam po na update namin na si